ngasi February ki tang 13 ing sok 2026 yaifalaba lepa popo namit asida sanalaipak amadi Sangai Express ani da fongliba maruiba pausing pathokuna tahanjari scientist singna fawba yoa harakani haiba ngamdri Manisandra Chaitra mga thabak sulaga zel thambagi serak pikre Manaw nupana thang thinbada mayamba sire accident da sanaro yauna ani mai sakpada ama sire Sauren gi mafamda asukna ikai khumna bu lakli mai paklaba candidate singda order form pidri CM saruk yaduna organic farming tour da yaruba sing okre Senaba puthok tripawba nonganbagi haksang lauroi JSC Manipur linga ki hospital sing ngasidagi matam kaktana thonglolagani War on drugs pu chingmi gi mayokta sathabalan oina puthokanu CM Popular gi anticipatory bail February 13 ta court na khanaragani G20 delegate sing mamang the ban blockade wakat mifam tawbagi mamita haloisi CM Lamgi wahawdagi pokminaba mayamabu manawpana thangna thinduna hatkre Nongan ba hatpasing pungkun mari fawbagi manungda fagadabani JSC Chahi 19 gi mamangda drug puramba phakiba ama chahi 35 kaisum sangde leinaba phadau pikre Manipur Lok Ayokna case 13 lokotpada amakhak loiri report Yum may sakpada na PM sire accident da ani sire Kay Samthong Assembly Constituency gi MLA Nisikanta Sapam gi meeting makada ACS gi manungjan na leiriba masagi sahi homfo gi mathakta leiraba ahal singda all age pension card yanthokre Manipur Pradesh Congress Committee MPCC gi BP Haresor Gosami gi mayumda nongmay kapsilambagi thaongda yaningdaba phongdoktuna Yaskul Block Congress Committee na wangkhai puja lampakta wakat bifam phangkhre Manipur State Academy Imphal Sinduna pangthokpa yankhai mathoirak suba All Manipur Sumang Lila Festival athoi hentanabada humni sanba numitki ani suba soda nupi singtana sanaba patanga lila utkre Pausing sandok na pizari Social media Facebook WhatsApp da mafam marang ikhang khangdana Manipur gi akan bayoa haragani haina phongdokkiba wafam asi laibak thibani Hojik phawbagi oina akan bayoa harakani haibagi thajaba scientist na phaw piba ngamdri mangjununa haiba ngamdri haina Manipur University Seismological Observatory gi project officer Dr. Manisandra Sanauzam na phongdurakli Yoa harabasu state disaster management miyam da piba awareness adu follow to biu haiba wafam Dr. Manisandra Makhata na thamlakni Manipur University Department of Art Science Makhada leiba Seismological Observatory da Sangai Express na satuna wari sabada hojik project officer oina leiriba Dr. Manisandra Sanauzam na hai malemgi oina United States Geological Survey USGS amadi India gi oina National Center for Seismological NCS na piba earthquake survey report pumna makna khangnaba yanabani chahi 15 thabak suraga jail da thambagi serak pikre lining thau khori paba hill enter village road ki kumja lesing ani mari gi October amada heroin number 4 gram lesing amaga yankhai ga konana phakiba khwarakpam Romeo ngasi Special Judge NDN PS Bisnipur W Tonena lupa lakh amagi fine ga konana chahi 15 thabak suraga jail da thambagi serak pikre case asigi trial loiraba matungda court asimakna haukiba February 9 da khwarakpam Romeo masagi sahi yankhai gi mari apokpa laikhidraba budhi nambol awang lekai da leiba miyoi asi heroin number 4 gram lesing amaga yankhai thamlambagi damakta NDNPS agi section 21 gi makhada conviction pikibani mahak ngasi mangonda pigadaba sairak ki sang lauthoknaba central hearing gi damakta Manipur Central Jail sajiwada puthokki sahi ani thabak suraga jail thambagi sairak pikre
Thawal wangma taba bus parkingda kumja lising aniga subna ama September 3 nupi ama kidnap tawnabu hotnakiba case ka mari leinana miyoi ani ngasi Thawal Session Judge Bani ngangomna sahi ani thabak suraga jail thambagi serak pikhibaga loinana lupa lising manga fine tawkhre sahi ani thabak suraga jail thambagi serak pikhraba miyoi ani adudi Kiam Sipai Amureizam Laikai Akoizam Zili Masagi Sahi Nefugutaruk Amasung Sabal Dongma Mayai Laikai Sanasam Binoy Allies in Masagi Sahi Nefugutarukni Makoi Ani trial lawyer Matungda court Asimakna Haukiba February Mapanda conviction Pikibani Amasung sentence Hiarangi Damakta Ngasi Manipur Central Jail Sajiwada court na Futhoki Manaw nupana thang na thinbada mayam basire. Impal East District ki Andro Police Station ki manung chanba yaripok to lihal santidan kaithen mayada ngasi nungtin thokiba khana chainabagi thodok amada manaw nupana thang na thinbada mayam basire. Laikhidaba adugi maming MD Husini Mubarak sahi kuntraga taret apokpa MD Abdul Elias Ladu Kawi yaripok santidan dagini. Mahakpu mayum magtada manaw nupa MD Amjad Khan masagi sahi kuntragani thoina thang suri amana thinbadagi soktuna layengnaba Community Health Center yaripokta pukatki adubu mahak layeng jathalingaida asokpana maram oiduna sire haina CHC yaripokki doctor singna lauthoki haina police taki fango paw amana hairi MD Abjad Khan lotki badagi thiba phangdri haujiksu khun mayam changduna fadanaba koithi thiri hairi Popi Yanthakri District Police Impal East Forest Development Mari Suba Assam Rifles ki apun batemna cycle gi Executive Magistrate Loinana Khopibung Village ki Singkhongda niyam gi wangmada ekar Mari Dasmik Mapal lomda tharamba Popi Pambi Singh ngasi yanthatuna manghankre Makata na thizinaba Sagwalmang Police Station da sumoto case ama register tawre haina police taki fango paw na hairi Manipur gi lengaki hospital sing asidagi matam kaktana thong lolagani All Manipur Health Service Doctor Association na tha kaya gi mamangdagi tongan ba demand sing talaktuna makha kaya gi khongjang changsinduna lakpagi saruk ama oina lengaki hospital sing thonglon bagi khongjang changsin ba horagani haina association asigi general secretary Dr. Loli P Mauna hai Dr. Loli ga ngasi numidang telephone gi khuthangda khanaba wari sanabada mahakna hai Manipur lengaki health service ki makhada lairiba doctor sing asina matam kaya gi mamangdagi lengaki maphamda demand nipalak tawduna lakibani adubu hojik phawba thabakta onthok pidana lairakli mamang thaktagi hauna doctor singna black base thetpa wakat mifam phamba rally hunger strike chathaba OPD thonglonba amadi Pass casual lip lobana singbagi khongjang sangsinduna lakrabani adubu ngasi phawbo doctor singgi demand adu thabak oina amata onthok piraktabadagi thabak lepagi khongjang asi sangsinba tha asigi 13 da Manipur Press Club da paumigi mifam ama pangtoktuna ultimatum thakibani mifam aduda MIH Dr. Singna promotion gi matangda time bound khaktamak ninaduna chatliba tha sigi ahumdagi state assembly da phongdokkiba wafam sing yaningde time scale da onthok na buhana biu atopa department singi oinadi vacancy leitrabasu time scale gi akaknaba matam gi matung inna bibham thokpa promotion pibagum MIHS Dr. Singsu promotion pibham thoi thabak hek sangbadagi na promotion fawba phangdana retirement chatkiba MIHS Dr. Singna awabuk khudongchadaba kaya leptana thengnaduna lakli Prime Minister Modi gi pautak matung ina Dr. Singhi superannuation age homfuga manga oinanaba khangan kiba laikrabasu MIHS Dr. Singdi order asi satna handana thamli state asida leiriba Dr. Singhi state asi leiriba missing asiga chanade Imphal manung natana Singhi Hyderabad mafam singda leiriba Ana layang sangsingda ngasi su doctor gi award pa kaya lairibani haipu wafam phongdokki War on drugs pu singmi gi mayokta chathaba lan oina puthokkuno CM
Manipur Laingakna amasung state asigi chief minister ama oina mahakna chathariba war on drugs asi lamdam asigi chingi miyam singi mayokta chathabala nate ngasi chingi miyam amasung lamdam asigi mirol singbu kannanabagidamagta chathabala ni haina chief minister N Birena phongdokre Mantri Pukida leiba ICAR helipad pangthokiba haukiba February 3 dagi Sikkim da chatluba organic farming tour da saruk yaruba Sandel district ki Sajik Tampak area gi lomi singbu okpagi thoram da phongdokibani Chief Minister na makata na hai social media yengbu matamda laingak na sangsinliba war on drugs asi chingmi singi mayok da leibagumna pauthokpa thengnaba asi nungaite war on drugs asi chingi miyam amasung ngasi mirol asi kannabagidamaktani Sursanpur, Sandel, Kangbukpi, Ukhul district ta leiriba nahasing asi ngasi gi mayai kaba drug te luptuna kaya leiribani lamdam asida drug na sian kiba miyoi kya na thamamba mama mapa leitraba anga kya leiri hengalakliba mama mapa leitraba angang singi home masing hengalakliba asi khanthaba matam oire yummai sakpada nupi amasire Sursanpur district ki Sangai Court subdivision gi manung zanba El Khawkol village da leiba yum ama ngasi ayuk angan bada mai sakpada ahal oirabi nupi ama sire leikitaba nupi adu gi maming Nezahat Mate chahi marfu mapuroiba leikidraba on kholet kawi El Khawkol hariba khul asidagini mai adu ngasi ayuk angan bada sakpa horokibani mai sakpa gi pau hek phangbaga khunja singna mai kannanabu hotnaki adubu ngamdabadagi yum adu tumna sakpada senthorokpa ngamdana yum manungda leiba Nemzahat Mate hairiba ahal oiraba nupi asisu maina sakpadagi leikidabani mai sakpa matam aduda yum adugi miyoising atopa khulda satkibadagi Nemzahat Mate hairiba nupi asinatana kana amata leite mai adu sakhumdagi horokpu oigani haina thajanari accident da ani sire Handak pangthokadoriba G20 summit ka mari leinana tidim lambi gi nambol kaithel da saba get thomjanbada football sanaroi ama sire police tagi phango pauna hai G20 summit ka mari nambol kaithel mapa da saba get thomjanbadagi thodok adu ngarang numidang pung 10 rom tawa matamda thokibani thodok aduda leikidraba miyoi adudi lunmithang haukip masagi sahi kunga mari apokpa demsai haukip kawi Kangbukpi district ki Gamnom Sapar Mainadagini Nongan ba hatkibasing pung kunmarigi nungda fagadabani JSC Nungsinaba nupiga satminakraga asiba haksang oina fangkiba akoizam nongan ba alliance agingi misi mayokta JSC sembaga loinana ngasidagi hauraga pung kunmari fawbagi manungda langla langjin amadi senabasing puthoktrabadi asiba haksang lauroi hairi pau asina kwa kaithel konjeng awang leikaidagi road and transport minister oiramba laikidaba AK langam gi machanupa atonba AK nonganba alliance aging mahakanusina sabani haina kwa kaithel thoksom leikaidagi thoksom Sonia apokpa TS Santiga haukiba tha sigi taramathoi gi ayukta satminakibani aduga mathang numit tha sigi taragani thoi nongthil pung 3:30 ta matamda Kangbukpi police station na konba sangau bungi lamhang amada asiba haksang oina fangkibani mahaki misi adubu yaningdaba phongdoktuna ngasi kwa kaithel awang konjen awang lekai gi miyamna awang konjeng Youth Organization Community Hall da mefam ama pangthoktuna mefam adu loiraba matung paumising unabada JSC gi convener thaunauzom asalatana phongdokkibada nonganbagi mihat asigi langlalanjin amadi chathariba miyoi pung kunmari fawgi manungda puthoktrabadi asiba haksang lauroi makhatana akan makhongjing tingsinggani ngasigi oinadi Sangai Express amadi sanalaipak pause da fongliba maruiba pausing pathoktuna tahanjaba loisinjare Hayang pau tabi na magidamagta channel asibu like, comment, share amadi subscribe tawbiramu video hek lakpa khang na magidamagta notification bell on tawbiyo